ꯑꯩꯅ ꯄ꯭ꯔꯦꯁ ꯀꯧꯖꯕ ꯑꯩꯈꯣꯏ ꯀꯧꯖꯕꯒꯤ ꯃꯔꯝꯁꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯁꯍꯖꯣꯛꯇꯒꯤ ꯅꯍꯥꯟ ꯇꯥꯔꯤꯛ 3ꯗ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ 3-4ꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯄ ꯄꯥꯎ ꯂꯩꯇ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤꯡ ꯑꯃꯗꯤ ꯇꯝꯗ ꯂꯩꯕꯤꯔꯤꯕ प्रजा पुनमक कोई सरकार की माइगैदगी अदुगा इसागी माइगैदगी कोकनो नेकाई खुमनब थागचब फोंदोकचरी थोकिबने थोखरगसु लाकदब मतमसिदा अखोई नुक्सी चानना भाव तामिनना लेमिनना होनब हाइबसि सरकार सिगी लेंग्रब पांदमनि अदुगा प्रजा पुनमकु लेरिबा प्रजा पुनमकु सिंग अमदि तमदा लेरिबा प्रजा सिंग पुनमकु सिक्योर फील तहनबा security की sense लेहनबा सेफ ओइरे हाइबगी मदुगी फील लेहनबदु अखोइगी अहानबा पांदमनि अदुना अखोइ हानगी मपानदा इलेक्शन की कर्नाटका की करिगी इलेक्शन की खरा चटखिबदुना अखोइदा सिविल पुलिस MR IRB दा खरा शॉर्टेज लेरमबदगी अखोइ फूड हिल्स अदुगा अखोइगी चिंगा तमगा ताइनबा एरिया सिंगदा paramilitary forces army amadi ekoi state police force jointly deployed to the awat pa mafam khara leirambadagi manipur ki praja mayam maroina singi singa tainaba singong tariba praja singa leiramba anxiety mi pai badu hujikti khara gai kokpa ngamme na I lawi koi hujik phawbudai khoi मफम कुंट्रागा निपान मफम कुंट्रागा निपान फूड हिल्स यामना vulnerable area कोइना आइडेंटिफाई तौथोकांदा अखोइ स्टेट की IRB MR along with the CRPF BSF and the army we deploy तौखरे हाइरिबा स्टेट की security forcing यावबा मफम सिंग दो इमयामदा मुतंग हाइजगे मसिगी तौख्रिबसि नापट हाउताक Saiton Hayaikont Saiton Laitan Popi Nganukont Salai Konjint Hoboksau Ikai Mamang Torbung Gobindapur Torbung Banglo Pokaksau Ikai Maning Pokaksau Ikai Awang Kwakta Maning Tera Khongsangbi Kudekbi Tronglaubi Oksabung Nangklawai, Thamna Popi, Naren Chena, Sunu Sifai, Fuvala, Tinungai, Ningtau Kong Kakuno, Ningtau Kong Masabe Ma, Upokpi, Posangbam, Naso, Sote, Ngarian Oil Pump, Kaino, Irengbam, Food Hills, Waroising, Laimaram, Kamong, Haikruzam, Sagang Bazar, Sariel Manjil, Loinana, Chorchanpur की Lairamba, अखोगी मैते सिंगतारम खुंगंग सिंग मदुगी ngak senba more da lairamba sing ngak senba police security paramilitary forces ka loinana अखोई मदुगी deploy तरुगा लाइखरे लोइनना इम्फाल मनुंगदा लाइरिबा अखोगी चिनकुकी सिनाउ सिंगतारम मफम सिंग लांगोल की area full security फजना Thami, Paiti area, Adagi Akwigi Zomi Villa, Adagi Kongzai Bank, New Sekon, Old Nambulan, Nachingba, Lady Mapam Punam Tasu Equi State Security Holaga, not only paramilitary forces, State Security Holakanda, Makata and Palm, the Batabak Toktanaba, Equi Maselgi, Marakta misunderstanding Toktanaba, Equi Hari Bazagasing Sayam, Equi deploy to Ukraine. I don't know how to buy Masiga Marilena in Manipur. Miam the appeal to Linguaji Hojik Equi Kulai Piper Singi Mayokta Leptana, both valley and the hills. Equi security operation Sataba Hokre Narangmak, Horen detailed duty, Honorable Minister to Kitabiro Narangmak, Honorable Union Home Minister Amisahazina. Guwahati da rally ma da mana peak hibamagi commitment Manipur da country hanjalang na bagi damakta mara lebe singi matakta
peace palm the single matter akan by action logani hybrid already koi ma action hogre loinana singamanitam the lady by illegal arms fiber other anti national or anti state weba moying matter akan ba action chataba hogre masiga loinana aina ngasigi press tawbagi maram maru oibasina koigi Valley ama the hill animal lady but prajasina insecure feel to remember Mayama si the Kopiro, I koi central forces, Yauna, state policing, Loinat, vulnerable area, Chingnam Pampunamaka deployed Torga, Nakal animakta, peace talk to Nanabagi, Warigotai Sananabagi, Amagamagi, Swina Kiba, Kana Kiba, Labasing of the Koi, Hiram Kayada, Koi, Honori, Nasi Maksu, peace committee. Tongan na siyamba kangbu sing unadana ngarang mag United Naga Council gi mayam lakpidana iga unadana ikoi committee ga unadana makhal makha gi mission sing adagi search ki leader sing tawdana ikoi honori aduna yaringai Manipur le biriba imai bells alaman marompang punamangna hingsa gi wakal thadok birakanda amutang ikoi phaminaraga thokiba thoksagragasu Lakadori Basida Koi Kramaito Gatoyabage, Haiba, Adu government Sina, Sanction Lava Koimayam Puna Himinabagi, Lambi, Madudeda, Prajamiana, Sazuk to view, Aduga Koi, Amakakaina, built of Janingbana, Ekoi, Lambi the Karida, Kulai Piper Singer, Soknaba Lan, Kulai Piper, Yorpanina, Lambi the Karida, Sorokta, Imaisa, Isalisia in the Yaringe. Lambi the Pamdana, rally Satana Kotana Tawasi, Tawigano, Maram the Kulai Pai by visiting Arapa Madagi, Nadaka Kari Amadagi or Pakanda Maduda, Equator, Songningai, Koningai, like sing the Kadana, Operation Tawari, sing him a pum sing, Tamgim a pum sing, sing the pum sing the Equa, security, Tazal Lakanda, Equa operation with the Hori Hababu, Paks Awalam Dina, Madugi, some of the summer experience too. Kudak the heck Panganga Moidabina, the Nakoi lady by Koi Prajas in the Chris Jackson, Laminasi, Simai Apple Toningi, other Maraxida, I koi myself. I koi myself gi Marakta, Tokai Tabiaba, Koi myself gi Marakta, Communal Topiaba, rumors, Mayama Masantokuse, Masi Lepio, Bazar Manunda, Impal Manunda, Karisu, English in the later Vesida, Adu we, Ada we, Tupi Upa we, Tupi Upa Ude. High Master Police na Kurok hang the later security persons in a Kurok hang the later the Numai Piper we Hibugumba Oiroi the port Adugumushing do Hoyumda Numai Pirate Labiduna money. Another Bada Lambi the Soropada Numai Pirates and Hibugumba Sukumba Mercy Aringe Kaza Biganu Haidanai Mayam from the Apple Doggery I Amuhana Manipuri Prajamiamna was it how would the restraint to Wiraga. Tokiba, Nuaitaba, Togoxing, Tokrakasu, Makatana, Toktanaba Honabada, sing Yamadi Tangi, Libiri Vicino, Mayampunamona, restaurant of Viraga, Libiri films, I appreciate Togeri, Tagachari, Masi Makatana, Hambiri Herga, Haying Union Home Minister, Amisazina, Sidanamini, Home Minister, later Kanda, Section Kudimaki, Prajapunamak, Section Kudimaki, Ripendipuno, Unarga, Kanana, Nagador, Visida, Akwe, Saruk Yaminari Herga, long lasting solution dama koi lamdam sida Manipur kakta da natra northeast kari porpo ya bage haibu madulongi nasi haiba appeal tawjari loinana kana gumba singna mapandagi state dagi kari dagi magi weba individual comment piba singodo koi government gi comment nate koi government di kana gumba magi mayok koi leite koi jati tribe leiba koi kuntra mari Manga Sigi Apunba representative ne koi government di aduna kanagumba kanglup amagi natraga kanagumba kanglup amagi haiba khodelite leidiba praja punumapu safe oina thamba secure oina thamba haibse aikoi gi ahanba priority ithau dangni hainai praja mayam da thamjari loinana praja mayam na mi pai bigano sarkar da thajaba thambiyo Bharat Sarkar gi Amit Shah ji gi magi adugumba Narendra Modi ji gi magi yam commitment leiba Masida Thajaba Thambiu, Loinan Manipur Sarkargi, I quite Hona Jariba Chanjariba, Nahandagi, Minted Emma Potana than MLA Minister Shinikomi and Chanjariba Mampunama say Masida Thajaba Thambiu, Praja Gimayokta, Laigadaba, MLA,
amata minister amata akhoi leiriba team sidida yaude praja gi apamba praja gi aningbdu gi matung ina tawgada bai khoi ngaktani aduna praja gi mayok ta leigada ba amata yaude aduna kana kani magi individual adu da comment pina baduga akhoi gi government gi hoina akhoi gi collectively comment pi basiga masigi akhoi collectively government gi hoina comment pijeri base masida mayam thajaba thambiu ma magi individual du gai khoi ga punsan nabi ganu maramdi hujik sidai khoi hekta khanaba yaba hekta launaba yaba stage natte haidana ai mayam da appeal tok janingi aduna ai praja miyam manipur gi miyam ai thamoi dagi appeal tok jari shanti hanjalangna ba ai khoi masel soina giba lana giba punamaktu wari sanare harga constitutionally kari kari tawba yar kana long lasting oigida ge habu khana minasi adu madu gi khoi government na logjari ba thangjari ba firep sida Manipur miyam na support to view thajaba thambiu haidnai amukha nai miyam dai kubak sangjok dara loi lei kunjar Manipur sarkar di yauba all political party le koi in an home minister michabu ngarang nandang Guwahati de unai matamsu yam sufficiently pb akoida akoi Manipur da praja sing na pamba leiri fibam yam se koi honorable home minister mamang da phungdoi patiently maksu tabi aduga akoi honorable home minister na hai Manipur se BJP sarkar hek pambade gi hauna development se purak naba state se uplift naba state government ga punna central government ga kanna honoring da siguma thodok thokhi basi nungaite adubo center na su yam kana view torga akoi santi purang na bang yam kana honori akoi na darkar labor security provide tori day one dagi sumaina restore dona ba hodna don lapani musamak su lakani 29 siki thagi 29 da lakani aduga stakeholders mi ambusu unare harga wari torga akoi santi purang na ba hodna gane aduna praja sing sida nakoi over anxious oibigno sida akiba leibigno government thazab thambiu akoi soidana state asi athubada peace amuk purang na ba honorable gi mathakta masa yauna akoi honagani habje akoi da assurance bajana pb government bu thazab thambiraga state asi mang thana amuk permanently akoi peace leina na ba ai soidana honagani habje akoi honorable home minister gi assurance ni aduna akoi delegate su akoi na haibiya ba mayam gi wakhanda leiba koi mayam khangi praja nang ngasi jati punamakna mama wakhanda sentiment sokpa sumain lady poli haiba mayam ja koi delegates members ayamana sumaina koi home minister mamang da phongdo pakanda mangda su akoi gi sentiments ma share tawi adu soidana central government su lei state government su lei adu praja sing thazab thambiu ai koi soidana athubada situation asi normal da puthok purakni adu loinana akoi mayam da chanangai thakngai walakdra haina akoi kiduna leibu mayam sisu what haloi hauji situation asi normal purakngai honor bam galoinana akoi essential commodities mayam su mayam da watna pigni habsi magi assurance ni aduna praja mayam su si policy pbu haina mangna so koi tambi top de koi honorable chief minister na suloina panjakre koi delegate side ke di tai eto ni mulai di habio ai sida silakan man midhum ni silaka da ai kainom ta hai sege huji center gi adugumba union home ministry of state nitandare ma huji laktana ngarang dagi akoi gi leiriba difference civil society organization mayam unadana aduga akoi gi state ki prabhari summit patarji yauna tawgna makhal makhagi mayam unadana leiriba grievances problems karmaina tawgada ge kari tackle tawgada ge haibna singma mayam khana naina dana kan honori object su mark sidai da mayam ama unaro matung dei da kangkok pi amadi sosampur loina nama more aduga tawrakanda mathang
mayam si round unadana tawgani aduga masai haigiba dumaina Honorable Union Home Minister Amit Shah ji lakri baba ni taina resma sida leigani aduna koi center na yamna serious hoina tawri ada hujik matka da yu haki mamang su Union Home Minister Amit Shah ji phone torok tana koi gi stock day to day koi gi sana thangna ba leiriba mayam si commodities mayam si ki kari phibam lei rate hangat pa khokat pa tawdana hangami hujik adugi wat pa leitana ba 37 si mai koi free da yam kanna chanana ba sa susali aduga koi kangpopi area da lei riba si koi yam kanna repeatedly arang su mai team lak kana wari kanna sanaraga tawri athuba matam na sisu hangani habi koi thajaba lei aduna hairiba Union Home Minister lak pasida amisaji lak pa matam sida koi Manipur gi silinau singna lebiriba praja puna mangna bot hil sena prema magi aningba pamadu phajana marik chumna thamba yana na ba mayamna shanti raksha phajana ngakna leminasi haiba appeal aduba nungtigi Honorable Amit Shah ji monitor tawba lepte ahang ba jaga awar pa jaga da security na hanmakta da security khara wali sumaina food hills ta haiba kanda another company kunnama BSF ki aduga CRPF ki thabi raktana hujik awat pasing mainly hujik phawbada koi around 34,000 skumba paramilitary forces of side la aka na koi deploy tore and mayam punama government da Bharat Sarkar and state sarkar the thajaba thambiu Manipur miyam na mi pai biganu haina amuk khanna ya appeal tawjari sugi si ayamba maximum nangi thodo ba ko khara direct monitor roga ayamba BMC da lehela ada sprinter khara sugi nataba akopa outside gi la population sena su yaurung le ge ko deny to te amna haiba punam to Honorable Union Home Minister se ko de pure na de ge pure si madugi su amadi madugi illegal funds ka mari le ko he will bill separately mana madugi ngamnar ba ma de to me abi assumption ge ko da bi madugi haje ba na si ai तो इसकी सिक्योरिटी ya pe namar kun cham loine deploy to boy awe sigi sidai kunja da vulnerable area ka su collect tawri madugi matung ina award pa leira gadi hapani amana Manipur gi miyam da ina appeal namtanga mari leina basing da appeal namka tawning basi ai khoi gi Manipur kano dagi handagi thoki ba tarik ahum mari gi thogdok tu da police station sing dagi kari dagi lak ki khulai si lising amagi mathaktani ono huji phau bodai khoina recover tawri ba mayam na hankat pi rai si 495 ko tangai aduna masimadi khoi Home Ministry ki maikai dagi da natana khoi state government ki maikai dagi samase khoi yam serious hoina lowi aduna yaraga di ngasi nonini sidai da hairiba watlahuriba thingat pi ba yaw pirakada wali ba khulai sing ase athu bada thingat pirakanda hayeng army na karina operation tawba khotpa ama la akanda madai da mipha me pun tawraga madugi ain gi oiba aruba chatkibadu ekoi su nuai jade aduna huji phaugi oina ekoi da pireiba ekoi da leiriba comments huji mafam da karai duna moina thinkal amada thana thamamada madugi case pandabagi phaubai khoi da madugi piri aduna yaragadi lawbi khriba munbiriba tawbiriba khulai singa do thuba matamda akogi police ta yaunanaba or any lampakta thambiram gera club ta thambiram gera any jagam da thambiram gera tawrakanda haibe khulai singa se thubada government da yohun view haidana ai masim tanga appeal tawnigi pham kunthak nipan koi pura state security ka punna jointly loina lehele ba hoji moi khata da individual operate to hon re haibe do jointly operate tawre adu gi thaje bu thambiro haibe ni kuna actually